Mukesh Ambani ki Macha iton tonbagi pre-wedding ceremony si hojik world sin mathungna viral orive event amani. Magi Macha Anand Ambani amadi kaina oigadorivi Radhika merchant ani gi luhong si lakliba July gi date 12 tani. Luhong ba si mangoinena makoina numit humni chupna pre-wedding ceremony amasu silami. Ceremony asi Gujarat ki Jamnagar hariba mafam sida March ki date 1 gi 3 fawa sin kiba event amani. Masida Bollywood ki actor kya sports person kya Prithvi the four billionaire kya su saruk yaki. World sin mathungna viral orive event asigi maramda nang soidana khangingba polomgani. Event asida kana lakhiba Kari gift for kiba amadi saukraba event si sin lufa kya sangkhre hfc ngasi video sidagi khangminasi. Aduga masi hodringi mamangda Anand Ambani gi family gi background amuktang hana khangmina khisi. Aikoi country sibu world sin mathungna sak takpada asawu thodang loriba technology gi lamda sukimatik sakhot proghliva India gi amatangairaba misakni Mukesh Ambani. Mahaksi businessman billionaire amani hojik mahaksi Reliance Industry gi chairman amadi managing director oiri. Reliance Industry habisdabu India da market value khwaidagi wangba company ni. Aduna company sigi chairman amadi managing director oiribasi paisa kyamu yamna pairamani haibu nang khanbuni yengbiro. Mukesh Ambani gi net worth si puna crore 13,713 ni. Masi aina haijan manatiko America gi business magazine Forbes na haivni. Mahakna Asia gi khwaidagi paisa paiba misak amasu oiri. Mukesh Ambani amadi magi nufi Nita Ambani gi masasi ahumni. Masida Anand Ambani sine iton mani. Anand Ambani si 1995 ki April gi date 10 na pokhi. Mahakna Reliance Industry gi green energy business ki makok su oiri. Masida sunatna mahakna Geo Platform Limited amadi Reliance Venture Limited ki director oiri su thokpuri. Adugu lagriba July gi 12 ta mahaka angang oiringaidagi nuksinajarakkpa nufi Radhika merchant ka luhonggadori. Luhongwasigi mamangda numit humni chupna pre-wedding ceremony amasu taw. Event adu the actor Shahrukh Khan, Salman Khan, Amir Khan, Ram Charan, Ranbir Singh, Deepika Padukone amadi atai actor award amata leitre. Prithvi the former billionaire kya amadi sports superstar kya amasu lakhi. Foreign countries singdagi guest kya amasu lakna local airport fau international flight sing tahanki. Saurangna flight cham ga kunthra muk hena pre-wedding adugi damak taraki hairi. Marak aduda Prithvi the former Microsoft ki founder Bill Gates amadi Facebook ki founder Mark Zuckerberg su yaurivani. Event adu yawu lakiba guest sing adu manak nakpa luxury tent sing da thamke hari. Guest sing adu gi damak world of former chef kya nektuna insang songwa gi masak thongga saning buda khananki. Aduga isai sakpada thoidok hendongna former pop star Rihanna su event asida performance ulami. Magi performance adu gi damak Ambani family na pikiba paisa si saurangna $7 million muk oigani hairi. Party to vukhotfa asi khaknatana Mukesh Ambani na magi Macha gi luhongba si gi mari lenana lai khurampham temple 13 amsu saki hairi. Aduga pre-wedding asida Anand Ambani amadi magi nufi Radhika merchant da guesting na pikiba gift si aikhoina di amukfa udruba potsak na yamani. Kana na kari gift fi gi habdu ai mathang hekta haijarak lage. Shahrukh Khan crore 9 muk piba Mercedes car ama gift tormi. Ranbir Singh amadi Deepika Padukone diamond ngaktana saba customized watch ani gift tormi. Vicky Kaushal amadi Katrina Kaif na 80 lakhs piba Gucci bag ama gift tormi. Actor Salman Khan 30 crore piba apartment ama gift tormi. Saif Ali Khan amadi Kareena Kapoor na diamond na customized toba handbag amaga wallet amaga gift tormi. Ani dugi price punna 10 crore muk oigani hairi. Amir Khan lakh taruk piba painting ama gift tormi. Duga cricketer Mahendra Singh Dhoni na sanana saba lai hafam best ama pirami. Pop star Rihanna na Radhika da gold amadi diamond na saba nupi na tongnaba khuning wang pi khumuk adu pirami. Duga Anand Ambani dana diamond chain amadi bracelet pirami. Gift asi puna 30 crore muki oigani hairi. Masida panjakriba asi khangna atobo gift kya amasu piramki. Aduga aroiba oina mayamna khangriba wahangsi pre-wedding asida punna paisa kya muk sangkhibagi haibisni. Madugi Pokum, Saukraba pre-wedding asida punna crore 1,950 sangki hairi. Masi aina hekta haizin manatiku Daily Mail gi report ki matung ina haizalu. Asumna sauna sinduna pre-wedding asi loikhaba matung July 12 ta mayamna makoi gi luhongba si bungainari. Masi gi pre-wedding ceremony asi world sin matungna viral oiba khaknatana akoi gi Manipur su yoroktuna Manipur da su luhongba da baton si kari no yam tawnarakle hainari. Masi afaba khongthang ni haina khandibra adongi mot comment suksoi soidana thambiram da niksingjari. Aduga video si nuai natraga nuaite comment ha haviram. Aduga channel si anau yengbiba isilinaw singna subscribe toksin biram da niksingjari.